ओइना अयुके पुंग 8 मखाइदगिना नुंथिलगे पुंग 12 मखाइ फाउबा लाहिंगबगी खुदोंग चाबसु लेजरे हारिबा सिदा प्रोफेसर डॉक्टर एस सेक्रेजेट न्यूरोलॉजिस्ट मियामना नुंगी डॉक्टर हाइना खंगनबा असि तानाबिबा यागनी लोनेना नोमाइजिंग खुदिंगी गायनेकोलॉजिस्ट की अमदि मेडिसिन की डॉक्टर फंगबिगनी हेना खुदोंग चाननबगिदमा अनाबा लायिंगबिगदबसिंगना हाना बुक तौबियु 9360 59883 अमुकहना 9366 पुखरी अचौबा मनाक्ता लैबा सापम ओंबी संबानबी हाइरिबा मियोय असिगे अथुबगी ओइना इंखोल अमा योंजरी कनागुंबा मियोय सिंगना पांबीबा थोकलबदी अकुप्पा मरोल गिदमक कॉल तौबियु 6901621554 नत्रगना 6902920194 अमुक्तंगा 6901621554 नत्रगना 6902920194 लाइंजरी नौरेम फार्मर कक्सिंगदा डॉक्टर सुप्रिया सिंगथाम ENT MS गोल्ड मेडलिस्ट की डॉक्टर अमना लेबाक पोकपा अमदी इदाय नुमित खुदिंगी अयुक पुंग 8 तगिना नुंथिल पुंग 2 फावबदा ENT की ओइबा लाइना सिंग लाइंजरी कोक सिकपा कोक ngawba नातोन फुनबा मनम फाउदबा साइनस लैबा नांगंगबा नादा मचुम ताबा ना चिकपा नाबा तौबा खनाउ नाबा टॉन्सिल लैबा थाइरॉइड लैबा खनाउ सौथोकपा खोंजल सिथबा सिनसिंगबा ENT की ओइबा लाइना सिंग लाइंजरी लोइनना नुमित असिमक्तदा महिंग काबा उरिंग थुंगबा माइ काथेकपा अमदी उरिंग पिन तौबा असिनसिंगबा खुदोंग चातबा सिंगसु डॉक्टर नीलचंद्रना लाकपिदुना लाइंजरी लोइना साइंस स्पेशलिस्ट की डॉक्टर रोकिना लाकपिदुना हेक पोकपदगिना चही 13 फावबगी मनुंगदा लैबा अंगांगसिंगदा नाबा लाइना सिंग लाइंजरी इंडोस्कोपी की खुदोंग चाबसु फंगबिगनी लाइंजरी बु मफम नौरेम फार्मा कक्सिंग बाजार नियर आजाद हॉन हेना कुप मरोल गिदमक कॉल तौबिरउ 8974885395 अमुक्तंग गहना 8974885395 लाइंजरी फुरी थोंबा खुहिंग समजाबी उनसागी लैना अंगौबा पक्पा लाई ओकनबा ngauna faina naba nungshit apaiba uring pokpada ngairiba angangna khongtha uyadana kappa indri mayon kangba imung manung amada matai manau motinadaba asina singbasing laingjari ba khunrakom syam sing khangabok part 2 mayai lekai akupa marol gidamak 9383226850 amuktang hana 9383226850 महिरोई छात्र छात्रीसिंगिदमक नुंगाइरबा पाउजे NEET JEE UG एग्जाम खुदिंगमक्ता सुंगसोई सोइदना माइ पाखननबगी पादमदा 100% गारंटी पीबा ngamlaba लर्निंग सेंटर जोवेल पुफिल्स स्क्वायर फेंसियर कॉम्प्लेक्स दा ngasi-ngasimak lengsinbirau अदोम-अदोमगी इसा-इsu सिंगबु सेल तिंगदना मतम मांगहंदना NEET JEE UG एग्जाम सिंगदा सुंगसोई सोइदना माइ पाखनमिनसे थौबाल डिस्ट्रिक्ट की अमतंगाइरबा लर्निंग सेंटर ने जोवेल पुफिल्स स्क्वायर फेंसियर कॉम्प्लेक्स ताकपी तंबिबगी लमदा हेने एक्सपीरियंस लेरबा I30 बेंगलोर की मखादा नेशनल लेवल सब्जेक्ट एक्सपर्ट फैकल्टीज कयाना ताकपी तंबिगनी लिमिटेड सिनी हाना लाको महिरोइसिंगदा हेना खुदोंचाबा सिंग थमजरी लोइना लर्निंग सेंटर असिना NEET 2022 क्रैकिंग गिदमक नो योर लेवल हारिबा थिमसिगी मखादा मॉक टेस्ट सीरीज अमसु सथजरी हारिबा मॉक टेस्ट सीरीज असिदा NEET एस्पिरेंट महिरोइ खुदिंगमंगना सरुक याबिबा यागनी हाइदुनसु खंगनजरी लोइना एडवांस क्लास 11 फाउंडेशन कोर्स अमखक फेंसर कॉम्प्लेक्स असिमक्तदा सथजरी लिमिटेड सिनी हाना लाको महिरोइसिंगदा हेना खुदोंचाबसिंग थमजरी निंगसिंग बयाई द फेंसियर हायर सेकेंडरी स्कूल थौबाल वांगमताबा मणिपुर पुंबगी ओइना सेकेंड बेस्ट साइंस हायर सेकेंडरी स्कूल की मना फंगलखिबता नतना हंदक्तसु इकुई कुइदना डिस्ट्रिक्ट असिदा फर्स्ट डिविजनर महिरोइसिंग ख्वाइदगी मसिंग यामना पुथोकपा ngambagidamक ZEO थौबाल की माइकेदगी अवार्ड पिबिरखरबा स्कूल ने स्कूल असिना महिरोइसिंगदमक थमजरिबु खुदोंचाबसिंग असि सुंगसोय सोइदना लौबियो अकुप्पा मरोलगिदमक 9366316369 नत्रगना अखोगी वेबसाइट www.fanshair.co.in दगी अकुप्पा मरोल खंबिबसु यागनी लेंसिनबिरो लेंसल आई केयर खांगाबोक बाजार इमा लेरेंबी खोंगा मफम असिद मखल कया की फ्रेम अमदे डिस्काउंट पिजरी मखल कया की अनोबा टेक्नोलॉजी कया सिजनदुना मिट लाइंग खुदुंग चाबा लेजरी निंगथि जन शंकर नेत्रालयाद ट्रेन तरोकलबा
ꯃꯤꯠ ꯂꯥꯌꯦꯡꯕꯒꯤ ꯃꯔꯝꯗ ꯈꯪ-ꯍꯩꯔꯕꯁꯤꯡꯅ ꯂꯥꯌꯦꯡꯖꯔꯤ꯫ ꯐ꯭ꯔꯦꯝꯗ 30% ꯑꯃꯗꯤ ꯂꯦꯟꯁꯇ 30%ꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯐ꯭ꯔꯤꯗ ꯑꯥꯏ ꯇꯦꯁꯇꯤꯡ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 9:30ꯗꯒꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯐꯥꯎꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯃꯗꯤ ꯁꯟꯗꯦ ꯑꯣꯐ ꯂꯩꯖꯔꯣ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯜ ꯇꯧꯕꯤꯌꯨ 96124-21970 ꯑꯃꯨꯛ ꯍꯟꯅ 96124-21970 ꯂꯦꯡꯁꯤꯟꯕꯤꯔꯧ ꯂꯦꯡꯁꯤꯟꯕꯤꯔꯧ ꯂꯩꯆꯜ ꯑꯥꯏ ꯀꯦꯌꯔ ꯈꯥꯡꯉꯕꯣꯛ ꯕꯖꯥꯔ ꯂꯩꯔꯦꯝꯕꯤ ꯈꯣꯡꯅꯥꯡ ꯈꯪꯍꯟꯖꯕ ꯕꯤꯞꯔꯥꯁ ꯑꯣꯐ ꯑꯦꯚꯤꯌꯦꯁꯟ LLP ꯋꯥꯟ ꯗꯦ ꯀꯦꯔꯤꯌꯔ ꯁꯦꯃꯤꯅꯥꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 2 ꯏꯪ 2022 ꯑꯁꯤꯗ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ꯫ ꯃꯇꯝꯅ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯗ ꯑꯦꯟꯇ꯭ꯔꯤ ꯇꯧꯕꯤꯔꯒ ꯄꯨꯡ 12ꯗ ꯀ꯭ꯂꯣꯖ ꯇꯧꯖꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯇꯧꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯦꯃꯤꯅꯥꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯥꯎꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯀꯦꯔꯤꯌꯔ ꯁꯦꯝꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯕꯤꯌꯨ꯫ 100% ꯄ꯭ꯂꯦꯁꯃꯦꯟꯠ ꯁꯄꯣꯔꯠ ꯄꯤꯖꯔꯤ꯫ ꯀꯦꯕꯤꯟ ꯀ꯭ꯔꯤꯌꯨ, एयरपोर्ट स्टाफ, एयर होस्टेस। सेमिनार प्रोग्राम पांथोकदबा मफम आइडर होटल थांगमैबन नियर फिला। ngasimak 9366047048 अमुक्तंग हना 9366047048 नंबर असिदा कॉल तौबिदुना सेमिनार असि याउबिनिंगबसिंगना जून की तांग 11 फाउबगी मनुंगदा रजिस्टर तौबियो। रजिस्टर फॉर हाई फ्लाइंग कैरियर इन एविएशन। Lakle Inspector Tayai Ahan Mamakta Inspector Tayai Tabiri Busu James Saiguzama Taramnuk Chupugulina Ikoknona Krumza Ngasisu Puduna Luxury Inspector Tayai Chamari Gani Fum do Shubatanka Sandok Saribatoromasi Wakana Sagachaba Wari Paring Amani Hauji hingiba amadi lekhidreba kanagumba amataga mari lenezadi thoromasi tabiro matungda domna kanagumba mari lene haina haibiraknabadi madugi daite khune logjaba ngamchar gamai kyam kore phamise sir masai dige phamani sir usi phawdi gri so hai diye sir matam yorukta tai hayeng phawi yengmadane aseng ba punam loina haidorokna माकी ओरिबा हक्सांगी फिबम मसिले खोइना माबु फु चैदना वहंग पहंग याबा हाइबदु ओय थौदोगसि महाक नतना पांगथोकनबा कनासु लैथि येंग बता माना सेंग बा हाइद्रबदि करि उपाय मसाना सेंग बा हाइरकनबगी लंबी मसि नतना लैथि येंगसि हौजिक असेंग बा हाइरकपरा हाइदबा हाइबदु येंग बता अस मसेगी नुपा सिसु पांगंदे मासो फनेयाम कन मजानी है सर असुक कुइना लैबसु हुजु फावबा मा क्रिसु हाइदेने सर येंग हयेंग अयुक फावबदि येंग बता अयुक त सोइदना खंगै अयुक की मतम द सोइदना की महा डिमांड तोरकनि मखोइगु मसे अयुक नोंगान मंगाय बंगमता मदुगी मतम मदुदि येंग बता रे फगनि सर अदुगने फुबा चैबा तोबा यादेको फगनि सर मथौनादि लैबजानी हे मसेगी नुपाजे हजिक फावबा क्रिसु हाइदेने क्रीम तो सुताउदेने मासिबो सिबो क्रीनो कांगदे कना कना लेगे कना लेगे कना लेगे Yamba, Kritobra, Kritobra. Isase, tak Nikodonore. Nakoi, you, Kachitorbus, you Momotores, Ingon to Pibu, you Pio. I could cry to give you Lorny. Sigi Marung that you isolate and a cry to give you Lorny Yamba. Crino na high with the ball. You catch it to you. Green one is it? My you what but you tucked a nip of green is it? Come my Tony. Asli Mong city. Green one is it? Prabutki Mong in a month or is it? Salagam to honky. Sir,
ꯀꯩꯗꯧꯔꯦ ꯀꯃꯥꯏ ꯁꯔ ꯌꯣ ꯗꯤꯃꯥꯟ ꯇꯧꯔꯦ ꯁꯔ ꯃꯥ ꯊꯛꯇ ꯅꯤꯛꯄꯗ ꯀꯔꯤꯅꯣ ꯑꯁ ꯕꯨꯠ ꯑꯣꯜꯂꯝꯗꯥꯏꯒꯤ ꯃꯑꯣꯡ ꯃꯥꯜꯂꯦ ꯁꯔ ꯑꯝꯇ ꯌꯦꯡꯁꯤ ꯂꯥꯎ ꯂꯥꯎ ꯑꯝꯇ ꯌꯦꯡꯁꯤ ꯂꯥꯎ ꯂꯥꯎ ꯊꯣꯔꯛꯑꯣ ꯊꯣꯔꯛꯑꯣ ꯃꯣꯍꯦꯟ ꯃꯤꯍꯥꯔ ꯑꯗꯨ ꯀꯅꯥꯅ ꯆꯠꯊꯩ ꯍꯥꯏꯌꯨ ꯃꯤꯍꯥꯔ ꯑꯗꯨ ꯀꯅꯥꯅ ꯆꯠꯊꯩ ꯍꯥꯏꯗꯦ ꯅꯪꯒꯤ ꯌꯣꯗꯨ ꯄꯤꯒꯦ ꯍꯥꯏꯌꯨ ꯅꯪꯒꯤ ꯌꯣꯗꯨ ꯄꯤꯒꯦ ꯃꯤꯍꯥꯔ ꯑꯗꯨ ꯀꯅꯥꯅ ꯆꯠꯊꯩ ꯅꯪꯒꯤ ꯅꯨꯄꯤ ꯀꯅꯥꯅ ꯍꯥꯜꯂꯦ ꯍꯥꯏꯌꯨ ꯁꯔ ꯑꯩ ꯈꯪꯗꯦ ꯅꯪ ꯈꯪꯗꯦ ꯅꯪ ꯅꯠꯇꯅ ꯀꯅꯥꯅ ꯈꯪꯅꯩ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯄꯅꯤ ꯅꯠꯇꯦ ꯁꯔ ꯅꯠꯇꯦ ꯁꯔ ꯍꯥꯏꯌꯨ ꯅꯪꯒꯤ ꯌꯣꯗꯨ ꯄꯤꯒꯦ ꯍꯥꯏꯌꯨ ꯅꯪꯒꯤ ꯌꯨꯗꯣ ꯂꯤꯛꯂꯤꯕ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯅꯪꯒꯤ ꯌꯨꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯦ ꯁꯤꯒꯤ ꯂꯤꯛꯂꯤꯁꯤ sila lene sir. Hey, nang inupido ka na hale. Hayo, ka na hale hayo. Mane, ay nahat pa ne. Ay nahat pa. Sego, Steve, you was Pito. Aduga, matau karam na hale hayo. Hansi. Green on it also. You should be talk aduga. 자자니 거 어저께 마담세 나오시고 세 타키오 세 시니네 드로버게 이도가나 에힝 아마 요 릴리마 하이브도 시니네 세 타키오 세 릴리 시다 라이레 세고 세 글라스 피오라 마리나 버디 라이디고 마리나 버디 이거 와틴 그럴 레두고 마리게 더 망아이레고 기타투나 해비로 기타투나 스크린온에 하이게 더블 라이라 시죠 Nangge mo pek hai bi baga cha managa dori bra ne ai batau ri sibo as se adu ya li de pipi ro as kota ka di kai no ne li ma gara ga sing glass ma sa ma thab ga sa ma na ku jo sing ri ne kani no ne to sibo ya krabro 야, 그럼 다다. 시기하라 브로. 에, 그리노네. 또 미나 라이 그래. 가만히. 동안도. 타오네 자. 서. 마기 요디 비타 그래 서. 어도 서 그리노 마 와크라 하라 먹어도 아무 로타르가 레이브르가 넘 따고 그래 서. 로타가니. 탈리베 요시. 로 키베데기 데모. tumthaki madugi matung namu yodi man taro hoji mana hai ki bo afam matau kram na magi no pido hale hebu khangna bonas hodo se ising je payu se sir ising kri tawdo ne sir ising asina mamai de jalo aduga hawgalo yadragadi amako ising norgo mamai de jengadam gyan tar mahak masa nik pa pharing esu wahang pawgodam hodo yamba mamai de thabi su yamba sir hogote sir gamai khara kana kaune phani sir yamba amta hogo kyose se yamba se tabra yamba amta hogo kyose se yamba se khoi sarna kri no ma hai ge hari yamba tabra yamba mamai di singa jiro sigi sing mamai de hejel ga lore da Karino, kaidoge. Kaino, mais de singa jeli sikarigino. Yambadi singa hijindrade Karino gyanta haibasu yade. Anda mo gyanta adrade amusa hijana bane thai sego. Sarna kano ma haige hari. Tabiba. Adomna hojing hakim mamanga. Adongi nupi. Adomna hale haiduni raja. Matau kramna dongi nupi ka hatuna. Ai nupi 전태기노 생도 거든 못 하지 아드가 마파마스터 세이자르버디네 이사도 부범 여기 이사도 부범 여기 하리버스 가마이 서 제이도 프로 서 생 하비우 하우징 학기 마망디 유 탁드ring에다 아동이 누피 아돔나 할레 하이크라바 아드가 아이코이는 마파마스터 유 비락키버드쇼 아시행무도 하이브드기 하요 까리기드먹트나 하나
nahaki nupibu matau karamna hatpano hayo hayo nangi nupi matau karamna hatpano hayo sir ai na hatpa natil rajin thigno kari na chin thiri nangi nupi nang na hatpa natrabdi kana na hat hayo nangi nupi kana na hale hayo natrabdi mafam asida phubda nang sikhibusi nangi pikliba na sahum nang kari nuchide nangi pikliba na sahum na karamna lengani aduga nangi nupi halaga nang na khangchin da ba sadana na thoktu no legani sini mado kaidong ngai der namang da phawg mangno nangi nupi nang na hatpade habisi aikhono monaka munna sengna phajana habi yama natrabadi afabo ero haribisi sengna hayo gamai kari yengdun lady sir lecture sir pupam yauda basida kari no tawbani ne sir sir ai haijaki ayo sir ayo nangi nupi ma tokram na hale sir aina Subita Haima Leiram Drene Hai Toicha Tembe Male Kaino ne Moi karam leiram dre jo kai jagajano ne Hai Subita Male Ram leitin Kachin na ngakang thoga board ki meeting tawang na natraga board ki office ta ngakang leiru tayo kutta paisa kitang pai dinu ngai dang ai Subita du kai chagajan uje phau bu lak ti ju ma sai de na kau ju kai ta da jala ta ju kana de nirun masai khata nirum ni na hoji amung niru du paisa piu ya roi sai dawai ba bhot chelim no ko ju phatman de na khoi ne khoi de na lupa yang khai cham no khoi ne mioi mi tau yenga piri paisa ju khena piri ba khara da na jom lising ani piga ahum piga mari piga flag phuktoga thawoi na mu flag tu yung magi mu lupa lising kon paisa tan ge di lewang macha ja flag yung oro flag yung bada lising tara flag to mu phuktoga to pa ma yung magi lising kon pulap flag to mu lokthoga na punna imung manunggi pulap paisa khaga nifu muktan ma hayeng hakchit bo ne duda mu yelakpa aduda muk lawba ai koi gi disi de law de krai law ni hayeng bot car ga na lambi gari thawini koi da hanna tu na kai mi ngam do wa leite hoji khare am lohba khare am chawba khare am thawba bot is the festival of the poor people of Kanglaipa Sinatana koi do pa leite koi na bu sarkar gi thabam tawge wanong gi dra sarkar gi thabam tawge na wanom da lupa la kuntramga adu fawda paisa lei na thabak tu pi bungam dre thong di yang re koi na wai matam ni police hoy upa lising yang khain yar ojing matam ne kaya thu gram no police constable moina hona bada lupa la kun manga kunthra manga nawai SI oina hona bada lupa la mari khara henka khib da lak nipan ojing na mu pulap paru bada kaya yo gram no khang din SI police constable amagi lupa lising kun manga kunthra SI ni phu yang khai oramani sai tawai ba yei singai jaga di paisa nam ni ngai le di paisa sat namjalaga SI ga du oiraga khungu fit langwa ma tonga anop amu upaga kokta di tupi di uptana lambi matai da khwang metna leptna gari de phama khong nama tung da thangala mobile tak ka namaga SI ahan masar srong matai de lepdo mayam gumba mathak thong basing da paisa de yam pi ngam dam ni na
nongmai arum yalaga moi matungda sir tigumba janabi mayamji yengordi saita tabaka tawdo phai amaromda kaisuna tabai khai anganguna star aniga thelaga engonda usit thawaidanaga adu tawro da tawro gana pakhonga sirakadon saita tabaka tawdo paisa namdana thabak tu changma yabo rediko kojo esa ga du oidong ni oi paisa de piningai leitaba bot paisa lokthok pai tamnina chawkhat kera chawkhal loira ma tawgera khoi di thangna watra lore khorsa watra ga lore jai mai be ma imoi noi mai be ma punchi supanu pina thakpa chaba thakpa wataba karino mo thabo ada morom sondra leidu karino nang lawa nang la ko ngai mini ne kai nang jalu ai shune adida selu ni yogi mo yu soba ma tawne hai usob tu ki cheng khai bado khara la on min da cheng khai ba chalu ban angang sing su ngasi ga hayeng adi mabuk thana pijana na ba cheng khara dang su phangna ba na chalu bani ai na adu cheng du ge nang chalu ba kok tok tho law ya dro mam ju mame numidang wairam kari ai matam bade na ai lambi satpada khudong thibu thonang kai dawni na mitamo khudong thiba thokpa thokta ai gi phamdabu adugum bu leiribra punchi sida hingna bhona bada thengnari ba waba me amasibu masitigi hena waba khadai dagi lawrugan waduna talakla waduna dum loi ki batabu adubu mai pabu ai gi icha humasina zara henda makoina mabuk thana chaba du khaktani hoi pabu yare nang yam emotional oire ai ka the mo nga tung thoge nang kadai sai ge ain pirom paisa do adagi lupa kun khaktu piro kun khaktu kari no haisibo ai di ngari thum thau loine leiri kari mato kona banati lupa chama na bauji ki matam sida ka thel dagi kari lege dorigi acha daw packet amada lupa ayok aluna tangiba thang thamba mata leiti aduga khoi pabungna di yongchak singju taw haidana nga saisu lupa sama piram tangai phadaba imung manunggi leibadadi yongchak leiba phawu konati aduga marak asida mo aini yumasida hanjalakbaga paisa piu hairi sibo ngasai piramba paisa duni haina mo hairi kani no moi pauna haidubo ngasai no the pi do paisa natro nate do paisa natradi nang kari ni haige habno paisa do piro ne ai kaithen dagi achoiba kaiga ai daka hoiba 20 rupees only ai adu khaktang lawraga ai adum phadhalake da kadai kaino moi pabun habiri do poche laikhren haibasu aina harisibu angang masadona phagi oina ubirabro pot lairuri aina sida purakni ba mayam sine amta yengbiyo sida leise nang ai sawakani aina pasadu pirode ko piro nang wathi ware mam tawe kai nang chak singju tawju nate kai no nang na adu lupa sama do nang kari lai tho lai kai lupa kun piro karai nang hana lai tro lupa kun butros only 20 rupees I want only 20 rupees okay karai butoro karai kai no mai pabuna haidu ai di kadai di lupa kun no ba aina pochei leira khre harabasu aina ngangbuda thajabidu sigarigino ai aina sai tagen sum tamnina chai cha karina nangko chai do cha kan kai lupa kon piro nang isigumba mathung mangang da chai nang jai sabi do mina te khambra ai kai piro kai no piro aina piro ai ko piro ne lupa kun nang piro ne na ai nang si kai su ka na ching kai su pora na kai no moi pabo ai ma ching si loi nai duini ai ma si ching si loi nai duini torisigo hauji no midanga hayeng ayuk ka phobu chane na ina khalaga pujare ne ba
ꯀꯔꯤꯒꯤꯅꯣ ꯆꯦꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯍꯩꯗꯣꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯆꯦꯡꯗꯣ ꯑꯣꯠꯄ ꯃꯤꯗꯤꯅꯦ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯗꯦ ꯍꯥꯏꯔꯤꯕꯅꯤ ꯆꯥꯛ ꯃꯥꯡꯍꯟꯕ ꯆꯦꯡ ꯃꯥꯡꯍꯟꯕ ꯃꯈꯣꯏꯁꯤꯗꯤꯅꯦ ꯃꯤ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕꯅꯤ ꯅꯪꯁꯦ ꯑꯩ ꯐꯠꯇꯦ ꯁꯤꯅꯤꯅꯦ ꯅꯄꯣꯏꯕꯁꯨ ꯐꯠꯇꯦ ꯁꯤꯅꯤꯅꯦ ꯅꯪꯅ ꯑꯩꯒꯤ ꯂꯨꯄꯥ 100 ꯄꯩꯁꯟꯕꯤꯈ꯭ꯔꯦ 100ꯒꯤ ꯃꯅꯨꯡꯗ ꯑꯩ ꯂꯨꯄꯥ 10 ꯈꯛꯇ ꯄꯤꯌꯨ ꯍꯥꯏꯔꯕꯅꯤ ꯅꯪꯅ ꯃꯤ ꯐꯠꯇꯕ ꯆꯥꯛ ꯑꯗꯨ ꯑꯗꯥ ꯍꯨꯟꯇꯣꯛꯄ ꯆꯦꯡ ꯍꯨꯟꯇꯣꯛꯄ ꯅꯨꯡꯉꯥꯏꯕ ꯉꯝꯗꯦ ꯀꯔꯤ ꯑꯁꯦꯡꯕꯅꯤ ꯃꯣꯏ ꯇꯥꯃꯣꯅꯅꯦ ꯉꯁꯤ ꯐꯥꯎꯕꯗ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯉꯝꯗ꯭ꯔꯤꯕꯗꯣ ꯆꯦꯡ ꯃꯤꯔꯥꯏꯕ ꯆꯥꯛ ꯃꯤꯔꯥꯏꯕꯒꯤꯅꯤ ꯀꯔꯤ ꯆꯥꯛ ꯃꯤꯔꯥꯏꯕ ꯆꯦꯡ ꯃꯤꯔꯥꯏꯕ ꯀꯔꯤꯅꯣ ꯃꯣꯏ ꯇꯥꯃꯣ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯄꯩꯁꯥ ꯄꯤꯕ ꯌꯥꯗꯕ ꯅꯪꯒꯤ ꯆꯦꯡ ꯈꯔ ꯃꯤꯉꯣꯟꯗꯒꯤ ꯂꯨꯈꯥꯛ ꯈꯔ ꯅꯪꯅ ꯑꯔꯦꯝ ꯑꯄꯥ ꯈꯔ ꯄꯨꯔꯛ ꯏꯃꯨꯡꯁꯤ ꯅꯪꯅ ꯃꯍꯥꯔꯥꯅꯤ ꯁꯥꯔꯤ ꯅꯪꯅ ꯃꯍꯥꯔꯥꯅꯤꯔꯣ ꯅꯪꯕꯣ ꯆꯦꯡ ꯈꯔ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯦ ꯅꯤꯔꯨꯔꯦ ꯍꯣꯏ ꯅꯕꯨꯡꯉꯣꯟꯗ ꯄꯤ ꯂꯨꯄꯥ 100ꯗꯣ ꯑꯗꯩ ꯂꯨꯄꯥ 10 ꯈꯛꯇ ꯄꯤꯌꯨ ꯍꯥꯏꯔ ꯅꯪꯅ ꯋꯥꯋꯦ ꯉꯥꯡꯉꯤꯃꯨꯡ ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯌꯥꯕ꯭ꯔꯣ ꯆꯩ ꯆꯥꯔꯛꯀꯅꯤ ꯀꯥꯏ ꯄꯩꯁꯥꯗꯣ ꯁꯠ ꯄꯨꯊꯣꯔꯛꯑꯣ ꯄꯩꯁꯥꯗꯣ ꯁꯠ immediately now ꯍꯧꯖꯤꯛ ꯃꯐꯝꯁꯦ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯄꯨꯊꯣꯔꯛꯑꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯗꯣ ꯆꯦꯡꯁꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯃꯥꯏꯁꯤꯗ ꯇꯥꯔꯤꯕ ꯆꯦꯡ ꯆꯥꯛꯁꯤꯡ ꯌꯦꯡꯉꯣ ꯑꯗꯨꯒ ꯅꯪꯒꯤ ꯂꯨꯄꯥ 10ꯗꯨꯅ ꯂꯨꯕ꯭ꯔꯣ ꯅꯪꯒꯤ ꯌꯨ ꯈꯔ ꯊꯛꯄꯒꯤ ꯄꯩꯁꯥꯗꯨꯅ ꯂꯨꯕ꯭ꯔꯕ ꯅꯪꯅꯗꯤ ꯌꯨ ꯊꯛꯆꯜꯂꯅꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯅꯤꯁꯥ ꯁꯥꯟꯅꯕ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯅ ꯑꯍꯤꯡꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯀꯔꯤꯅꯣꯕ ꯃꯣꯏ ꯄꯥꯕꯨꯡꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯃꯤꯒꯤ ꯌꯨ ꯑꯔꯦꯝꯕ ꯈꯔ ꯊꯛꯄ ꯃꯤꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯒ ꯇꯨꯡꯗ ꯐꯝꯃꯒ ꯂꯩꯔꯒ ꯈꯩꯅꯤ ꯂꯧꯔꯨꯆꯣ ꯆꯥꯅꯕ ꯂꯧꯔꯨꯆꯣ ꯌꯦꯟ ꯂꯩꯔꯨꯆꯣ ꯆꯨꯔꯨꯞ ꯂꯩꯔꯨꯆꯣ ꯃꯗꯨꯒꯤꯗꯃꯛꯇ ꯅꯣꯡꯉꯥꯟꯗꯩ ꯅꯨꯃꯤꯠ ꯇꯥꯕꯨ ꯃꯅꯤꯡꯗ ꯐꯝꯃꯒ ꯌꯨꯝ ꯑꯁꯤꯗ ꯅꯆꯥ 2, 3ꯁꯤꯅ ꯀꯔꯤ ꯆꯥꯔꯤ ꯂꯣꯏꯅꯕꯤꯅ ꯀꯔꯤ ꯆꯥꯔꯤ ꯍꯥꯏꯕ ꯅꯣꯡꯃꯇꯁꯨ ꯈꯪꯗꯕ ꯑꯗꯨꯒ ꯅꯪꯒꯤ ꯂꯨꯄꯥ 10 ꯄꯤꯗꯕꯒꯤꯗꯃꯛ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯅꯪꯅ ꯈꯨꯄꯥꯛꯅ ꯊꯥꯕ ꯉꯝꯕ ꯈꯨꯄꯥꯛꯇ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯈꯨꯄꯥꯛꯇ ꯅꯠꯇꯦ ꯈꯣꯡꯄꯥꯛꯁꯨ ꯌꯥꯎꯔꯛꯈꯤꯗꯣꯏꯅꯤ ꯅꯃꯤꯠꯇꯨ ꯄꯥꯛꯊꯍꯜꯂꯒ ꯅꯔꯥꯏꯕꯛꯇꯨꯗ ꯅꯥꯞ ꯂꯧꯔꯒ ꯅꯃꯤꯠꯇꯨꯗ ꯈꯣꯡꯕꯤꯁꯨ ꯌꯨꯡꯖꯜꯂꯨꯔꯣ ꯅꯃꯤꯠ ꯑꯅꯤꯗꯨꯗ ꯈꯣꯡꯕꯤꯁꯨ ꯌꯨꯡꯖꯜꯂꯗꯤ ꯅꯃꯤꯠꯇꯣ ꯑꯃꯝꯕꯁꯨ ꯑꯉꯥꯟꯕꯅꯤ ꯑꯣꯏꯒꯦꯔꯅ ꯅꯪ ꯎꯁꯤꯠ ꯊꯧꯑꯣꯏꯗꯦ ꯅꯪ ꯀꯔꯤꯅꯣ ꯃꯣꯏ ꯇꯥꯃꯣꯅ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕ ꯀꯔꯤꯅꯣ ꯃꯤꯠꯁꯤ ꯀꯣꯊꯣꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯤꯠ ꯀꯣꯊꯣꯛꯑꯒ ꯑꯩꯕꯨ ꯃꯤꯠ ꯎꯗꯕꯤ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯕ ꯁꯦ ꯀꯣꯠꯂꯣ ꯃꯤꯠꯁꯤ ꯀꯣꯠꯂꯣ ꯁꯦ ꯑꯩꯗꯤ ꯄꯩꯁꯥꯗꯨ ꯄꯤꯅꯤꯡꯉꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯗꯣꯏꯅꯣ ꯁꯦ ꯃꯤꯠꯁꯤ ꯀꯣꯠꯂꯣꯕ ꯑꯩꯅ ꯉꯁꯥꯏ ꯄꯤꯔꯝ ꯄꯩꯁꯥꯗꯣ ꯃꯥꯅ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯆꯩꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯜꯂꯣ ꯑꯩꯕꯨ ꯍꯜꯂꯣꯕ ꯍꯥꯠꯄꯗ ꯅꯠꯇꯦ ꯅꯪ ꯊ꯭ꯋꯥꯏ ꯂꯧꯒꯗꯕꯅꯤꯅ ꯍꯪꯉꯤꯅ ꯂꯩꯔꯝꯕ꯭ꯔꯣ ꯅꯪ ꯆꯩꯗꯣ ꯑꯝꯇ ꯂꯧꯔꯨꯒꯦꯅ ꯍꯥꯏꯌꯨ ꯀꯔꯤ ꯇꯧꯕ ꯑꯩꯒꯤ ꯄꯩꯁꯥꯗꯨ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯤꯔꯣ ꯍꯥꯏꯕ꯭ꯔꯥ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯑꯩꯒꯤ ꯄꯩꯁꯥꯗꯨ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯁꯨꯡꯄꯤ ꯄꯤꯔꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯗꯤ ꯄꯩꯁꯥꯗꯣ ꯁꯨꯡꯄꯤ ꯄꯤꯕ ꯉꯝꯃꯔꯣꯏ ꯄꯩꯁꯥꯗꯣ ꯑꯩꯉꯣꯟꯗ ꯁꯨꯡꯂꯩ ꯂꯩꯇꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥꯗꯣ ꯑꯩꯉꯣꯟꯗ ꯂꯩꯔꯝꯂꯕꯁꯨꯅꯦ ꯑꯩ ꯁꯨꯡꯄꯤ ꯍꯦꯛ ꯄꯤꯔꯔꯣꯏ ꯑꯩꯅ ꯁꯨꯡꯄꯤ ꯄꯤꯔꯔꯣꯏꯕ ꯃꯤꯒꯤ ꯆꯥꯛ ꯑꯔꯦꯝ ꯑꯄꯥ ꯈꯔ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯑꯗꯨꯒ ꯃꯤꯒꯤ ꯂꯨꯈꯥꯛ ꯈꯔ ꯖ꯭ꯋꯥꯔ ꯁꯥꯟꯅꯐꯝꯗꯨꯗꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ ꯑꯩꯗꯤꯅꯦ ꯄꯩꯁꯥꯗꯨ ꯂꯩꯔꯁꯨꯅꯦ ꯁꯨꯡꯄꯤ ꯄꯤꯔꯔꯣꯏ ꯑꯩ ꯁꯨꯡꯄꯤ ꯍꯦꯛ ꯄꯤꯔꯔꯣꯏ ꯆꯥꯛ ꯂꯨꯈꯥꯛ ꯃꯤꯒꯤ ꯑꯗꯨ ꯑꯗꯥ ꯑꯗꯨ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯔꯝ ꯄꯩꯁꯥꯗꯨꯕꯨ ꯅꯪꯅ ꯃꯤ ꯑꯣꯏꯅꯕ ꯑꯩ ꯋꯥ ꯉꯥꯡꯗꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯊ꯭ꯋꯥꯏꯗ ꯂꯧ ꯇꯥꯔꯦ ꯅꯪꯒꯤ ꯅꯀꯣꯛꯁꯤ ꯆꯩꯁꯤꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯑꯣꯏꯗꯕꯣ ꯀꯔꯤꯅꯣ ꯇꯧꯔꯤꯗꯣ ꯀꯔꯤꯅꯣ ꯇꯧꯔꯤꯗꯣ ꯌꯥꯎꯔꯝꯃꯁꯨ ꯂꯩꯔꯝꯃꯁꯨ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯂꯩꯔꯝꯃꯁꯨ ꯁꯨꯡꯄꯤ ꯄꯤꯔꯣ ꯍꯥꯏꯕ ꯅꯪꯗ ꯁꯤꯈ꯭ꯔꯣꯅꯦ ꯅꯪꯗ ꯁꯤꯈ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯉꯥꯡꯅꯕ ꯑꯣꯏꯗꯕꯣ 시러 낭도 싫어 낭도 싫어 낭도 싫어 받아오네 낭도 싫어가 아이기 뭐 샤피우야 아이 오늘 기 샤로 그러가 아이기 뭐 샤피우야 봐 네 수비다 헤이 수비다 이 잉악 동아린 가만히 있다 어쩌나 봐 레카이미 할라니 에이 잘나오네 어디 세이시가 코치가 부키다 장토게
그치 씩 함들이 세시로 이 상토게 그나 와이 이 그나 와이 우드리네시다 전화하게 숨는서 에이 मफम अदुदगी चलक अगर सीजन सही अखोई लेरक केसद इंखोल हांग मधुगी वापन मरक्तद तुमीन हासिलग थम इखंग खंगदब खंगजिनदब सारग भोट की केम तौरी मफमसिद हमजलग लैखे आई वखन नुपीबु हाटके हाइना पुनमक अइना तौखिबा नते अइना पियो हाइबा पैसादु पिरमलबदि नसी सुमा अखोइ खदु लैमिनखि करी नंगना पियो हाइबा पैसादु पिरमलबदि ngasi फावबा लैमिनगनि पैसादु पीदबगी नुपी हाट तौनब्रो हा चै मन नंगी नुपीदुगी मकोकता नंगना थोमलिबा चैदो इंखोल अमदा लै हाबा नत्रो गमै सर ngahak lerga chaido lobo chagada phangni sir aduga nangi nupi de lupa kun piu ya da bagi dama nangi nupi bu chaina thom don hat bangama wakhal khajik ta phau bata da sir ai su ida ngo handa badu de ai wakhal phatha ba ngawog dris ai gi su ida bu ai ni ham nuk si jabri अने याम नुक्सीजब नुक्सीजबगिरो नंगना नंगी नुपी हालिदुबु नुक्सीजबगिरो नंगी पिकलिबा नसासिंग कनानिगु होगनी हा नंगी पिकलिबा नसासिंग अदुबु कनानिगु होगदगे नंगी ननेबोकदुना हौजी अंगांगसिंग अदु कोंदुनु लेगी अहन थंगदा अंगांगसिंग अदुगी कुमहै येंगदुनु लेजगदबा नंगी ननेबोकदुना नंगी पिकलिबा अंगांगसिंग सेनदुनु लेदिने अदु क्यामना पुक्चेल पिकपा लुपा कुन खक्तगिदमा यू खरा थक्ननबगिदमा याउममा थक्ननबगिदमा से सुम थक्रबनिना युदा लाइचुदना आई हौजिक हौरिबदनि अइना युराइ चुदना अइना हरोको मतमदा सर आई यामना वाये सर मिदांग वैरम योक्सलकपदुदा यू खरा थक्त्रबदि सर आई युराई होरकनी हाइदन आई लोइना बिद लुपा कुन पियो हाइ के बने स माना लुपा कुन पिरमलबदि आई यु थक्लमलबदि आई थोगदोगसि थोलमोय सर कयादनोन लुपा कुन पिहोदबगी नंगी नुपीदु हाटपनी नंगी नुपीदुन लैखिदबगी नुंगाइतबदु नंगोंदा फाउदे अंगकपनी नंगने यु थक्पदुना नंगी इमुंग मनुंगदा महि लांगनि नंगने यु थक्पुदना नंगी इमुंग मनुंगदा नसा सिंग लाइरे नबगी मचा नंगी इमुंगदा लेखा तानन मचा मोरि लाइरे बा हाइबसे ओक्लप नथि लाइरे बा हाइबसे अइखोइ साइ साना सेम सुबा नोंबा वाटपा मसागी वाखल थेनबा अदुगने होय कनागुमदि इमुंग मनुंग अदुदा अना अय खेनमन खिबन तालक सेनफम सिंग अदो अना लायेंगदा पुनमक सखिबा इंखोल पुनमक योंथोकिबा लौ पुनमक योंथोकिबा मदुदगी लेरिबा युमफम सेदो मिंगोंदा बंदोप थमदुना मीगी सेंदोय पुदुना यामना वाना लैबा लाइरबा सेंबा हाइबदि याव अदु लाइरबगी हौरखमदि सुदबा नोमदबा लाइरबा कोहनगे हाइबा तारबदि सुबा नोमबा ताइ लाइरबा हाइबसे अइखोइना मरक्ता सेमखिबा खुसेमगी थौदोक अमन होय फंगफम थोकपा अइखोइगी हक पुनमक अइखोइगी सक्थुंग पुनमक फंगहन्दुना लाइरबसिंगु योखटननबगिदमक फनकना लेंगांगनासु होनरि अदुगा होनबसिना मनिंग थुंगदबा सक्थुंग यौदबा कयासु यावरि अदुरबदि कयाम कुइनै खोइगी थक्ता लाइरबसिंग असि लाइरब कोहननबगिदमक सरकारना फ्रीदा थादरकपसिंग अदु पाइरगा फंगलगा लौरगा लाइरबबु करमना कोकदगी मदुदी अहेनबा अरेमबा खरा तंगाई फदबा खरा लाइरब प्रजासिंगदमक खोनबगी वा असेंगबदी अइखोइ पुनमंगना इसागी दायित्व खंगना इसा इसाना अइखोइगी निंगबा थुंगननबगिदमक अइखोइना होनबगी मथौ ताइ
ꯀꯔꯤꯒꯤꯗꯃꯛ ꯅꯪꯅ ꯌꯨ ꯊꯛꯈꯤꯕ ꯅꯪꯅ ꯌꯨ ꯊꯛꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯕ ꯄꯥꯝꯗꯦ ꯃꯔꯝꯗꯤ ꯃꯗꯨꯗ ꯁꯦꯟꯇꯤꯃꯦꯟꯠ ꯁꯥꯒꯠꯂꯒ ꯃꯗꯨꯗ ꯏꯃꯣꯁꯟ ꯁꯥꯒꯠꯂꯒ ꯀꯩꯗꯧꯉꯩꯗ ꯑꯐꯕ ꯂꯝꯕꯤ ꯑꯃ ꯄꯨꯔꯛꯑꯣꯏ ꯂꯥꯏꯔꯕ ꯍꯥꯏꯕꯗꯨꯗꯤꯅꯦ ꯅꯝꯈꯥꯏꯒꯗꯕꯅꯤ ꯄꯜ ꯃꯆꯥ ꯑꯃꯈꯛꯇꯅꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯅ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯂꯒ ꯀꯔꯤꯒꯤ ꯅꯝꯈꯥꯏꯕ ꯉꯝꯂꯣꯏ ꯅꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯃꯤꯒꯤ ꯀꯣꯜ ꯂꯨꯈꯥꯛ ꯆꯥꯝꯗꯨꯅ ꯅꯆꯥꯁꯤꯡ ꯊꯥꯛꯅꯅꯕ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯠꯇꯨꯅ ꯆꯦꯡ ꯈꯩꯕꯗꯤ ꯉꯝꯂꯒ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯏꯃꯨꯡ ꯑꯗꯨꯗ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦ ꯅꯪꯅ ꯄꯥꯡꯗꯕ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕ ꯑꯣꯏꯕ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯣꯠꯅꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯗ ꯍꯦꯟꯅ ꯌꯥꯎꯁꯟꯕꯤꯔꯒ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯂꯛ ꯃꯤꯍꯧꯕ ꯃꯤꯑꯣꯏ ꯀꯌꯥꯅꯁꯨ ꯅꯪꯒꯤ ꯅꯨꯄꯤꯗ ꯀꯂꯛꯄ ꯃꯤꯠꯌꯦꯡ ꯌꯦꯡꯒꯗꯕꯗꯨ ꯌꯥꯝꯅ ꯇꯨꯡꯗ ꯆꯥꯎꯅ ꯂꯦꯞꯂꯕꯗꯤ ꯑꯗꯣꯝꯒꯤ ꯅꯨꯄꯤꯗꯁꯨ ꯀꯅꯥꯃꯠꯇꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯉꯝꯂꯣꯏ ꯊꯧꯑꯣꯏꯕꯤꯗ꯭ꯔꯕ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯕ ꯅꯨꯄꯤꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯔꯥꯝ ꯆꯥꯎꯕꯁꯤꯡꯅ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕ ꯑꯃꯗꯤ ꯃꯗꯨꯗ ꯑꯁꯥꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯕꯁꯤ ꯌꯥꯝꯅ ꯍꯦꯜꯂꯤꯅꯤ ꯏꯌꯥꯝꯕ ꯏꯇꯩꯃ ꯁꯣꯕꯤꯇꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯩ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯍꯨꯝꯕꯨ ꯆꯔꯥ ꯍꯦꯟꯗꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯅ ꯃꯆꯥꯁꯤꯡꯕꯨ ꯊꯥꯛꯅꯕ ꯍꯣꯠꯅꯔꯝꯕ ꯏꯇꯩꯃꯗꯣ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯩ ꯑꯗꯨꯒ ꯏꯌꯥꯝꯕꯒꯨꯝꯕꯁꯦ ꯏꯌꯥꯝꯕꯒꯨꯝꯕ ꯁꯨꯅꯤꯡꯗꯕ ꯏꯌꯥꯝꯕꯒꯨꯝꯕꯁꯦ ꯄꯥꯡ ꯇꯤꯡꯗꯨꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯑꯆꯠ ꯑꯋꯣꯡꯁꯤꯡꯗ ꯅꯃꯤꯡ ꯊꯥꯒꯗꯕꯅꯤ ꯁꯨꯅꯤꯡꯗꯕ ꯅꯨꯄꯤ ꯑꯉꯥꯡ ꯄꯤꯖꯅꯤꯡꯗꯕ ꯍꯨꯃꯥꯡ ꯃꯟꯅ ꯃꯆꯥ ꯃꯁꯨ ꯊꯥꯛꯄ ꯄꯥꯝꯗꯕ ꯁꯨꯞꯅꯇꯪꯒꯤ ꯌꯨ ꯌꯥꯎꯝ ꯑꯃꯒꯤꯗꯃꯛ ꯅꯨꯄꯤ ꯍꯥꯠꯄ ꯉꯝꯕ ꯅꯨꯄꯥ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯇꯥꯛꯀꯗꯕꯅꯤ ꯌꯦꯡꯉꯨ ꯌꯨꯝꯗ ꯅꯪꯒꯤ ꯄꯤꯛꯂꯤꯕ ꯅꯆꯥ ꯑꯍꯨꯝ ꯑꯗꯨ ꯀꯅꯥꯅ ꯊꯥꯛꯀꯗꯧꯔꯤ ꯃꯔꯨ ꯃꯌꯥꯡ ꯀꯪꯕ ꯂꯣꯏꯔꯕ ꯎꯟꯁꯥ ꯈꯨꯏꯁꯤꯜꯂꯕ ꯑꯗꯣꯝꯒꯤ ꯏꯅꯦꯝꯕꯣꯛꯇꯨꯅ ꯑꯗꯣꯝꯒꯤ ꯄꯤꯛꯂꯤꯕ ꯆꯍꯤ 3 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯕꯨ ꯀꯔꯝꯅ ꯑꯗꯨꯒ ꯅꯆꯥ ꯆꯍꯤ 5 ꯈꯛꯇ ꯉꯥꯏꯔꯤꯕ ꯊꯦꯝꯕꯤꯅ ꯀꯝꯗꯧꯕ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯅꯕ ꯆꯍꯤ 9 ꯁꯨꯔꯕ ꯅꯆꯥꯅꯨꯄꯥ ꯃꯥꯂꯦꯝꯅ ꯃꯄꯥꯕꯨ ꯅꯨꯡꯁꯤꯈꯤꯒꯗ꯭ꯔꯥ ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯔꯒ ꯅꯆꯥꯅꯨꯄꯥ ꯃꯥꯂꯦꯝꯅ ꯑꯄꯣꯛꯄ ꯃꯄꯥꯕꯨ ꯅꯨꯡꯁꯤꯈꯤꯒꯗ꯭ꯔꯣ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯆꯨꯝꯃꯦ ꯑꯩ ꯌꯨꯒꯤ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯍꯦꯟꯈꯤꯕꯅ ꯑꯩ ꯌꯨꯒꯤ ꯁꯥꯔꯩ ꯍꯧꯔꯛꯀꯅꯤ ꯍꯥꯏꯅ ꯀꯤꯕꯗꯒꯤ ꯃꯉꯣꯟꯗꯒꯤ ꯂꯨꯄꯥ 10 ꯂꯧꯔꯨꯅꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯈꯤ ꯀꯌꯥꯗ ꯉꯛꯈ꯭ꯔꯕꯅꯣ ꯁꯨꯞꯅꯇꯪꯒꯤ ꯂꯨꯄꯥ 10 ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕꯨ ꯃꯀꯣꯛꯇ ꯊꯣꯝꯗꯨꯅ ꯍꯥꯠꯄ ꯉꯝꯕ ꯑꯉꯛꯄꯅꯤ ꯁꯔ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯒꯗ꯭ꯔꯥ ꯁꯔ ꯀꯔꯤꯅꯣ ꯒꯃꯩ ꯁꯔ ꯀꯔꯤ ꯀꯥꯟꯅꯅꯤ ꯁꯔ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯑꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯁꯦ ꯁꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣ ꯁꯤꯗ ꯌꯥꯗꯕ ꯅꯣꯡꯃꯩ ꯈꯔ ꯂꯩꯔꯦ ꯔꯥꯏꯐꯟ ꯈꯔ ꯀꯥꯞꯄꯗ ꯄꯥꯏꯊꯣꯔꯛꯄ ꯇꯦꯛꯄ ꯈꯔ ꯂꯩꯕꯗꯣ ꯑꯗꯨ ꯄꯥꯏꯔꯒ ꯁꯔ ꯃꯥ ꯁꯤꯗꯤ ꯆꯦꯟꯈ꯭ꯔꯦꯅ ꯍꯥꯏꯔ ꯂꯣꯏꯔꯦ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗ ꯔꯥꯏꯐꯟꯒ ꯂꯣꯏꯅ ꯀꯥꯏꯔꯦ ꯍꯥꯏꯔꯒ ꯁꯔ ꯀꯣꯛ ꯍꯥꯠꯇꯣꯛꯄꯤꯔꯒ ꯀꯔꯤꯅꯣ ꯃꯣꯛꯇ ꯊꯝꯕꯤꯔꯒ ꯁꯔ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯝ ꯊꯝꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯁꯔ ꯒꯃꯩ ꯑꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯁꯔ ꯅꯍꯥꯟꯋꯥꯏꯗꯤ ꯀꯔꯤꯅೋ ꯑꯉꯥꯡ ꯃꯆꯥ ꯏꯖꯠ ꯃꯥꯡꯍꯟꯕ ꯒꯥꯏꯗꯣ ꯁꯤꯗꯒꯤ ꯆꯦꯜꯍꯜꯂꯒ ꯍꯥꯠꯄ ꯈꯣꯠꯄ ꯀꯔꯤ ꯑꯍꯤꯡꯗ ꯒꯥꯔꯤ ꯇꯣꯡꯍꯟꯕ ꯈꯣꯠꯄ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯈꯤꯗꯣꯏꯅꯦ ꯁꯔ ꯒꯃꯩ ꯃꯗꯨꯒꯤ ꯃꯇꯝꯗꯨꯅ ꯃꯗꯨꯒꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯀꯦꯁ ꯑꯩꯒꯤ ꯏꯊꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯤꯕꯅꯤ ꯑꯩꯕꯨ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯕ ꯇꯤꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯩꯒꯤ ꯏꯊꯛꯇ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯀꯌꯥꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤꯅꯦ ꯁꯔ ꯑꯗꯨꯒꯤ ꯁꯨꯝ ꯌꯥꯔꯒꯗꯤ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯒ ꯀꯣꯛ ꯀꯔꯤꯅꯣ ꯕ꯭ꯔꯤꯟꯗꯥꯕꯟ ꯄ꯭ꯔꯥꯞꯇꯤ ꯑꯣꯏꯍꯜꯂꯒ ꯀꯔꯤꯅꯣ ꯁꯣꯔꯥꯠꯇꯨ ꯀꯣꯛ ꯁꯣꯜꯍꯜꯂ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒ ꯄꯨꯟꯅ ꯑꯗꯨꯝ ꯁꯣꯟꯖꯔꯒ ꯂꯩꯖꯅꯤ ꯑꯗꯨꯝ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯑꯥꯗ ꯀꯔꯤꯅꯣ ꯑꯇꯤꯌꯥꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕ ꯃꯆꯥꯁꯤꯡꯗꯨꯒꯤꯗꯤ ꯁꯔ ꯀꯔꯤꯅೋ ꯃꯕꯣꯛꯅꯁꯨ ꯍꯣꯠꯅꯔꯤ ꯀꯔꯤꯅꯣ ꯇꯧꯔꯒ ꯁꯔ ꯒꯃꯩ ꯑꯗꯨ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯣ ꯃꯗꯨꯗ ꯁꯤꯖꯤꯟꯅꯈꯤꯕ ꯆꯩ ꯑꯗꯨ ꯍꯥꯟꯅ ꯂꯧꯈꯠꯀꯗꯕꯅꯤ ꯃꯗꯨꯅ ꯏꯕꯤꯗꯦꯟꯁ ꯑꯣꯏꯒꯗꯧꯔꯤ ꯆꯠꯅꯕ ꯇꯧꯁꯤ ꯒꯥꯔꯤ ꯄꯨꯊꯣꯔꯛꯑꯣ ꯐꯒꯅꯤ ꯁꯔ ꯍꯥꯠꯇꯤ ꯍꯥꯠꯅꯤꯡꯈ꯭ꯔꯦ ꯑꯗꯨꯒ ꯆꯩꯗ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯃꯤꯁꯤ ꯍꯥꯠꯄ ꯐꯪꯖꯔꯗꯤ ꯄꯨꯟꯁꯤꯁꯦ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯒꯗꯕꯅꯤ ꯁꯤꯒꯨꯝꯕꯁꯤꯅꯤ ꯅꯨꯡꯊꯪ ꯑꯃ ꯄꯥꯏꯔꯒ ꯃꯀꯣꯛꯇ ꯊꯣꯝꯗꯅ ꯍꯥꯠꯂꯗꯤꯀꯣ ꯑꯁꯦꯡꯕ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯒꯅꯤꯍꯦ ꯆꯩꯗ ꯃꯇꯨꯡ ꯃꯅꯥꯎ ꯀꯔꯤꯅꯣ ꯅꯨꯄꯤ ꯍꯥꯠꯄꯁꯤꯡꯗꯣ ꯅꯨꯡꯊꯪꯅ ꯊꯣꯝꯗꯅ ꯍꯥꯠꯂꯦ ꯍꯥꯏꯔꯗꯤ ꯀꯅꯥꯅ ꯈꯪꯒꯅꯤ ꯃꯊꯪꯗ ꯍꯥꯠꯅꯤꯡꯕ ꯂꯩꯔꯁꯨ ꯍꯥꯠꯂꯛꯇꯕ ꯌꯥꯏꯗꯅ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯂꯝꯗꯝꯅꯗꯅ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯇꯧꯔꯤꯁꯦ ꯌꯥꯔꯦ ꯂꯥꯎ ꯊꯣꯛꯁꯤ ꯂꯥꯎ ꯇꯣꯡꯗꯥꯡ ꯐꯒꯅꯤ ꯁꯔ ꯑꯗꯨꯒ ꯒꯥꯔꯤꯗ ꯍꯥꯞꯆꯜꯂꯣ ꯑꯩ ꯋꯥꯍꯩꯒꯦ
ꯑꯍꯥꯟꯕꯗ ꯆꯩꯗꯣ ꯃꯗꯨ ꯍꯥꯟꯅ ꯊꯤꯒꯗꯕꯅꯤ ꯑꯗꯨꯒ ꯃꯌꯨꯝꯗ ꯆꯪꯂꯒ ꯃꯆꯥꯁꯤꯡꯒꯤ ꯐꯤꯕꯝꯗꯨꯁꯨ ꯌꯦꯡꯉꯁꯤ ꯐꯪꯅꯤ ꯁꯥꯔ 이봉아 라오네 항아도 보통 그러브라 그다이 라오네 오버 토이차디 사이디기 뚜미 템비디 에코이 마할 라로이드라 에코이 마도 그런 간다 할록도이노 코이 마마 서우드버 꾸이레나 템비나 스도 마하이드나 레이데 보보 그다이 또 아시다 노바 뭐 콩데 레퍼가 에코이기 통하나 som도 온도니 기 이마도 마이 타도크레 이마도 시버데기 폴로이크레나 하이버다 마나 까리마도 타자드리바 그다이 카라이노 라오 템비 시다 라오 보보기 마낙다 라오 달리가이소 코이 말라기에 까이 자kam로 강데바 와우 줄라기 나 줄라기 कोई आदू कराई चक्र गए बा कोई की नौकन दे कोई माया उधर तुम न जो याद कोई दादा दी मैं इधर दो करे कोई मामा दो हल्ला रो यारी बा कई की नो बबो कोई मामा दो मैं इधर आये दो कई की नो है बा कना न कोई मामा दो मैं इधर आये नो है बा लाओ थेंबी लाओ ने लाओ बबो पंगे लाओ Namado, nang mapoki na halaro. Mapoksi amo kana halaro. Ay wahay gilaw. Maboka lay na daban sidagi din na. Nakoy gi mamado. Ay wahay nakoy na saura kanda. Nakoy yang balakani. Nakoy na pingay din na. Nakoy gi mama amo kana laro. Lao. Maboka sang silaw. Lao. Tali kaiso ay koy mama la ko ngai gini koy mama do asigi lambi asida chakhi bane ado masing puruga la kani koy mama do ay ngai gini noi changamo ay koy mama do sida ado ngai ga le hogini mama sikre ay bakang da banina asumak leptu na no ba pa mi makong sida Mama bu halakini aydana layren. İmagi bima. Tongnu nungayre da koymadi. Asigumba kaya sibu una na bagi oyna malin. Ayna pawli ba mapoks. Magi bima. Nangdi tat krabani. Ono mak asikang laro ito. Amarom na pulis na mapahado pakribido ko. Karino? Logthok na ba paisa so late? Saan na ba di hayro no? Karino tong gadori mo sa? Kana lagi no koy bo. Kuramcha, koy lay jari. Karino siyang sakra. Purak na lay re. No koy loksan na buko na ba tawsi bima lekay gi karino sing yen thau yen yawram yujala yaw da bajala madusu ai di khangdre sha sina phatta banina ai khoi na su han yeng da bai badu ma na yu thakta dana gyan ta na leibo rabadi masi punamakse thok loi da adubu karino ngang sing di chara hen be ya de be ma nahang na su nasa ningon gini khandana nasu jingini khandana leire ko adu karino police na phagi ba khot ki baduna maduna kari pau tare kari haire noi khangbra ada satane ko ju hangada badu hangba ngamdre adubu ma mangna di adu makti tawngani haibadi thajade fare ai na koi kana no adu cheng du pusalo ne so na kan si thamulao ne 손도 부숴로 까리노네 너 거기 얘기나리 너 거기 빠이샬 오네 그람자나 마띵 암나 빵비리 아이슈 용데기 우베야바 카라디 뿌라고 이슈싱 아시기 칸난
Karisu khalunu bema. Aikhoisu sagai na tei paliban. Mana mawong sada baduda hanna tuna yengdaban. Punamakse mana chinjak phattaba aduga chinjak kamadagi tawriba thabangni ko. Haukhredana. Angang ahum asigi maraiba kari oigani. Haujik akhoi khandaba yadabani. Kari tawre. Yai masina sida u makhongda leptuna leirisi kari tawraba. Kuramcha. Mama lakhidra. Nahandagi mama laktre haiduna mama habu ngairibani. Kari none harisiba. Hai thembi. Laune thembi nangbo. Laune ipugi marakta laune sida laune. Talli bubu. Koi mama ngairini. Koi mama do. Sigi lami sida cheng lobu chagibane. Sunga laktre ba. Koi mama do yana patte. Koi mama ngaigidoini. Kari su khangjadriba ngang asini ngangni ba wase ngone. Thokpani da ko. Asigumba singa sibo. Sigumba singa sibo thokani haiba sibo. Mapa hasina khangdabarani. Mana yu thakchandana mana gyan tahadadar. Asigum labangang singa sin uthorok liba thamoi kairaba mong matau kaya sibo yengdana laiki gadana. Sagai halamoina. Ai sai tawoiba. Sigumba singa sibo unabarane. Taibang mapu. Kari nore tawri sibo. Laune thembi laune. Pupu wahige laune nangbo. Tali kaisu pupu. Ai koi malak tribo. Sida dum lepa laini. Ai sida dum lepa laini haiji. Karam tawni basidi. Mon thokpani da. Kari tawni basidi. Kari no. Police ki gari laina. Hai bema. Police gari line hai. Hoi, Kuramcha. Pudaro. Makurado thadokpa yadeko. Thangni sir. Ibungo. Kari no ngang sibu. Makutta handcuff ka chandana tawri sibu. Haujik phawba mahakpu. Yum masida thadokpa laba phawbada. Makut puliba sibu ibungo. Waro bibya bang. Aikhoina singnaba punama achumba oiramle. Kari haiba. Kari achumba. Mani pang. Adongi monopi. Adongi san pasina hakani. Mana kari sunataba supnatangi. Yu thakna nabagi dama. Yurai churukpa matamda yu thakna nabagi paisa leite haiduna. Mahaki nupi da mahana supnatangi lupa kun pina na bhaiki. Adubu lupa kun. Ite masobitagi mafamda laikidi. Leiraba supiroi haina khanki. Maramdi imungi awaba khangdaba masasing mabuk thananabagidama numit adumaktada mahakna haliba numit adumaktada mahaki phiji da phireida mi cheng khairubgi cheng kilo amani phini yomduna mathaba yomsillaga puduna lak adu mado paisa adugi wahauda iteima sobitaba makokta saina kanthaki cheng adu leimaida pumsai sai madu khakta natana lupa kun piu yade haibagidama Han hanay tay masobitagi makokta maang sayna kantaki. Karino hariba si mo. Hariba si mo nakoy na siyem sado na hariba duga masimakpo mohe na masimakpo. Pabong. Magi masindagi tabi. Yamba. Haibiyo. Ahala si mawang dadom na haikiba. Ay ko de piba statement do siyang haibiyo. Katon. Wapam si. Achumbani katon. Kari. Achumbani haiba. Masibo achumbani haiba. Hai. Chino ne. Nangda chino ne. Amtung abigo. Kamay, ning tizan tasyan. Finisher. Pong waro bibiyad. Adong isano pa na maral po na magyara. Aduga. Lupa kun piu yadi haibagi wapam si sumahana ko de statement dito. Aduga. Mahang na. Itay mo sobitabo hat pa da season na ba sa'yo do. Santos. Sir, yumbi. Asida lari basi. Aikori yomsin no pari basi si mahana masana talaga. Tangnaba inkhola sigi mi leina da warak adu mana thiatuna thamam. Mafam adu di masana taga loropan. Sai asida su tai thoki be I churga le. Mahana masana maranya jarmi pom.
ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛ ꯏꯇꯩꯃ ꯁꯣꯕꯤꯇꯥ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯏꯖꯠ ꯃꯥꯡꯍꯟꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯁꯅꯥ ꯂꯨꯄꯥ ꯁꯤꯗꯦ ꯃꯔꯝꯗꯤ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯅꯅꯕꯒꯤꯗꯃꯛ ꯃꯆꯥꯁꯤꯡ ꯑꯁꯤ ꯃꯕꯨꯛ ꯊꯟꯅꯅꯕꯒꯤ ꯍꯣꯠꯅꯕꯤ ꯂꯥꯏꯔꯕ ꯅꯨꯄꯤ ꯑꯃꯈꯛ ꯃꯤꯒꯤ ꯀꯣꯜꯂꯨꯈꯥꯛ ꯆꯥꯝꯕ ꯃꯤꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯁꯨꯕ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯕ ꯑꯗꯨꯒ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯒꯤ ꯆꯦꯡ ꯈꯩꯕ ꯆꯠꯄ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯁꯨꯔꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯈꯔꯅ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯃꯕꯨꯛ ꯊꯟꯅꯕ ꯄꯤꯖꯕꯇ ꯅꯠꯇꯅ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨ ꯊꯛꯅꯕ ꯄꯩꯁꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯄꯤꯖꯅꯅꯕ ꯐꯥꯎꯕ ꯍꯣꯠꯅꯕ ꯅꯨꯄꯤ ꯑꯃꯅꯤ ꯑꯁꯤꯒꯨꯝꯂꯕ ꯍꯥꯎꯁ ꯋꯥꯏꯐ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕꯕꯨ ꯉꯁꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯆꯩꯅꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯆꯥ ꯃꯁꯨꯅ ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯒꯤ ꯆꯩꯅꯥ ꯀꯌా ꯈꯥꯡꯗꯨꯅ ꯃꯧ ꯀꯌꯥ ꯌꯨꯝꯕꯤꯔꯣꯟꯕꯤ ꯀꯌꯥ ꯉꯁꯤꯁꯨ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯎꯗꯕꯒꯤ ꯋꯥꯉꯥꯡ ꯀꯔꯤꯒꯤꯗꯃꯛꯇ ꯏꯃꯨꯡ ꯑꯃꯗ ꯁꯤꯒꯨꯝꯕ ꯃꯁꯤꯡꯁꯤ ꯀꯔꯤꯒꯤꯗꯃꯛ ꯂꯩꯔꯛꯀꯦ ꯁꯨꯕ ꯅꯣꯝꯕ ꯋꯥꯠꯄ ꯁꯦꯜ ꯇꯥꯅꯤꯡꯗꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯗꯥꯏꯇ ꯂꯧꯅꯤꯡꯗꯕ ꯃꯆꯥ ꯃꯁꯨ ꯄꯣꯛꯊꯣꯛꯑꯒ ꯃꯆꯥ ꯃꯁꯨꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯇꯕ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯄꯨꯝꯅꯃꯛ ꯀꯨꯞꯁꯤꯜꯂꯒ ꯊꯕꯛ ꯐꯪꯗꯦ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯐꯪꯗ꯭ꯔꯕꯅꯤ ꯊꯕꯛ ꯅꯝꯅꯕ ꯄꯩꯁꯥ ꯂꯩꯇ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯂꯥꯏꯊꯣꯛꯄ ꯑꯃꯗꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜꯕꯨ ꯃꯔꯝ ꯈꯪꯗꯅ ꯃꯥꯡꯍꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯀꯌꯥꯃꯔꯨꯝ ꯂꯩꯕꯅꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯆꯥꯎꯔꯛ ꯃꯇꯨꯡꯗ ꯃꯅꯤꯡ ꯊꯨꯡꯗꯕ ꯃꯇꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯄꯥꯒ ꯃꯆꯥꯒ ꯍꯥꯠꯅꯕ ꯃꯄꯥꯒ ꯃꯆꯥꯒ ꯃꯄꯥꯒ ꯃꯃꯥꯒ ꯃꯆꯤꯟ ꯃꯅꯥꯎ ꯐꯨꯅꯔꯛꯂꯤꯕ ꯍꯥꯠꯅꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯂꯥꯛꯏꯕ ꯈ꯭ꯔꯥꯏꯁꯤꯁꯁꯤꯡ ꯑꯁꯦ ꯁꯦꯜ ꯂꯩꯔꯛꯇꯕ ꯁꯨꯕ ꯅꯣꯝꯕꯒꯤ ꯍꯩꯅꯗꯕꯅ ꯄꯨꯝꯅꯃꯛꯇꯒꯤ ꯂꯥꯛꯄꯅꯤ ꯄꯥꯎ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯕꯛ ꯑꯃꯗꯤ ꯏꯁꯥꯅ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯦ ꯀꯔꯤꯒꯤꯗꯃꯛ ꯍꯤꯡꯂꯤꯕꯅꯣ ꯑꯃꯗꯤ ꯀꯔꯤꯒꯤꯗꯃꯛ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯅꯩꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯒꯤ ꯑꯥꯔꯊ ꯈꯪꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯀꯔꯤꯒꯤꯗꯃꯛ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯥꯛꯂꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯗꯤ ꯑꯩꯈꯣꯏꯅ ꯄꯣꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐꯨꯔꯨꯞꯀꯤ ꯆꯠꯅꯕꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯄꯨꯝꯅꯃꯛ ꯉꯥꯛꯄꯒꯤ ꯃꯊꯧ ꯇꯥꯏ ꯊꯛꯁꯤ ꯈꯥꯁꯤꯔꯣꯟ ꯈꯪꯕ ꯇꯥꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯃꯥ ꯃꯄꯥ ꯃꯆꯥ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯝꯅꯃꯛ ꯈꯪꯕ ꯇꯥꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜ ꯀꯌꯥꯃꯔꯨꯝ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯅ ꯍꯩꯖꯕ ꯀꯌꯥꯃꯨꯛ ꯁꯤꯖꯤꯟꯅ ꯏꯁꯥꯅ ꯁꯦꯟ ꯇꯥꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯃꯗꯨꯗ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯏꯁꯥꯅ ꯍꯩꯖꯅꯅꯕ ꯁꯦꯟꯊꯣꯛ ꯂꯩꯅꯅꯕ ꯊꯕꯛ ꯑꯃꯗ ꯇꯝꯁꯤꯟꯕ ꯑꯃꯗꯤ ꯈꯪꯖꯟꯕ ꯍꯥꯏꯕꯁꯦ ꯃꯍꯩ ꯇꯝꯃꯤꯉꯩ ꯃꯇꯝꯗꯒꯤ ꯍꯣꯠꯅꯕꯒꯤ ꯃꯊꯧ ꯇꯥꯏ ꯈꯨꯠꯇ ꯁꯦꯜ ꯊꯣꯛꯇ꯭ꯔꯕ ꯈꯨꯠꯇ ꯁꯦꯜ ꯄꯥꯏꯗ꯭ꯔꯕ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯩꯇꯕ ꯑꯣꯏꯔꯕꯗꯤ ꯌꯨꯝ ꯄꯥꯟꯗꯕꯅ ꯐꯩ ꯄꯥꯕꯨꯡ ꯏꯁꯥꯅ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯒꯗꯣꯏꯅꯤ ꯁꯦꯟꯊꯣꯛ ꯂꯩꯇ꯭ꯔꯤꯉꯩꯗ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯔꯕꯗꯤ ꯂꯥꯏꯔꯕꯗ ꯕꯥꯇꯣꯟ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯩ ꯄꯥꯟ ꯗꯨꯀꯥꯟ ꯃꯁꯤꯡ ꯍꯦꯟꯒꯠꯅꯅꯕ ꯕꯦꯟꯗꯔ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯅꯅꯕ ꯌꯨꯝꯗꯒꯤ ꯃꯥꯅ ꯁꯨꯕ ꯅꯣꯝꯕ ꯉꯝꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯔꯤꯁꯨ ꯍꯩꯇ꯭ꯔꯤꯉꯩꯗ ꯉꯟꯅ ꯀꯩꯊꯦꯜ ꯇꯥꯔꯛꯇꯨꯅ ꯀꯩꯊꯦꯜꯗ ꯄꯣꯠ ꯌꯣꯟꯕ ꯌꯥꯎꯔꯛꯄ ꯇꯥꯏ ꯃꯀꯣꯛꯇ ꯍꯤꯡꯕꯒꯤ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯇ꯭ꯔꯕ ꯑꯗꯨꯅ ꯀꯩꯊꯦꯜꯗ ꯕꯤꯖꯤꯅꯦꯁ ꯇꯧꯔꯛꯄꯗꯗꯤ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯄꯨꯊꯕꯗꯨꯅ ꯃꯆꯥꯛ ꯑꯣꯏꯔꯒ ꯂꯥꯏꯔꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯄ ꯇꯥꯏ ꯁꯦꯟ తాꯟꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯤꯒꯤ ꯁꯦꯟꯗꯣꯟꯅ ꯈ꯭ꯋꯥꯡ ꯀꯣꯏꯁꯤꯜꯂꯛꯇꯨꯅ ꯁꯨꯅ ꯅꯣꯝꯅ ꯃꯤꯒꯤ ꯃꯤꯈꯥ ꯄꯣꯛꯂꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯄꯥꯕꯨꯡ ꯂꯩꯇꯕ ꯃꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯆꯥ ꯃꯁꯨꯅ ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯒꯤ ꯆꯩꯅꯥ ꯀꯌꯥ ꯈꯥꯡꯗꯨꯅ ꯃꯧ ꯀꯌꯥ ꯌꯨꯝꯕꯤꯔꯣꯟꯕꯤ ꯀꯌꯥ ꯉꯁꯤꯁꯨ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯎꯗꯕꯒꯤ ꯋꯥꯉꯥꯡ ꯀꯔꯤꯒꯤꯗꯃꯛꯇ ꯏꯃꯨꯡ ꯑꯃꯗ ꯁꯤꯒꯨꯝꯕ ꯃꯁꯤꯡꯁꯤ ꯀꯔꯤꯒꯤꯗꯃꯛ ꯂꯩꯔꯛꯀꯦ
ꯁꯨꯕ ꯅꯣꯝꯕ ꯋꯥꯠꯄ ꯁꯦꯜ ꯇꯥꯅꯤꯡꯗꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯗꯥꯏꯇ ꯂꯧꯅꯤꯡꯗꯕ ꯃꯆꯥ ꯃꯁꯨ ꯄꯣꯛꯊꯣꯛꯑꯒ ꯃꯆꯥ ꯃꯁꯨꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯇꯕ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯄꯨꯝꯅꯃꯛ ꯀꯨꯞꯁꯤꯜꯂꯒ ꯊꯕꯛ ꯐꯪꯗꯦ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯐꯪꯗ꯭ꯔꯕꯅꯤ ꯊꯕꯛ ꯅꯝꯅꯕ ꯄꯩꯁꯥ ꯂꯩꯇ꯭ꯔꯕꯅꯤ ꯍꯥꯏꯗꯅ ꯃꯁꯥꯅ ꯂꯥꯏꯊꯣꯛꯄ ꯑꯃꯗꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜꯕꯨ ꯃꯔꯝ ꯈꯪꯗꯅ ꯃꯥꯡꯍꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯀꯌꯥꯃꯔꯨꯝ ꯂꯩꯕꯅꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯆꯥꯎꯔꯛ ꯃꯇꯨꯡꯗ ꯃꯅꯤꯡ ꯊꯨꯡꯗꯕ ꯃꯇꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯄꯥꯒ ꯃꯆꯥꯒ ꯍꯥꯟꯅꯕ ꯃꯄꯥꯒ ꯃꯆꯥꯒ ꯃꯄꯥꯒ ꯃꯃꯥꯒ ꯃꯆꯤꯟ ꯃꯅꯥꯎ ꯐꯨꯅꯔꯛꯂꯤꯕ ꯍꯥꯟꯅꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯂꯥꯛꯏꯕ ꯀ꯭ꯔꯥꯏꯁꯤꯁꯁꯤꯡ ꯑꯁꯦ ꯁꯦꯜ ꯂꯩꯔꯛꯇꯕ ꯁꯨꯕ ꯅꯣꯝꯕꯒꯤ ꯍꯩꯅꯗꯕꯅ ꯄꯨꯝꯅꯃꯛꯇꯒꯤ ꯂꯥꯛꯄꯅꯤ ꯄꯥꯎ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯕꯛ ꯑꯃꯗꯤ ꯏꯁꯥꯅ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯦ ꯀꯔꯤꯒꯤꯗꯃꯛ ꯍꯤꯡꯂꯤꯕꯅꯣ ꯑꯃꯗꯤ ꯀꯔꯤꯒꯤꯗꯃꯛ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯅꯩꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯒꯤ ꯑꯥꯔꯊ ꯈꯪꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯀꯔꯤꯒꯤꯗꯃꯛ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯥꯛꯂꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯗꯤ ꯑꯩꯈꯣꯏꯅ ꯄꯣꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐꯨꯔꯨꯞꯀꯤ ꯆꯠꯅꯕꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯄꯨꯝꯅꯃꯛ ꯉꯥꯛꯄꯒꯤ ꯃꯊꯧ ꯇꯥꯏ ꯊꯛꯁꯤ ꯈꯥꯁꯤꯔꯣꯟ ꯈꯪꯕ ꯇꯥꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯃꯥ ꯃꯄꯥ ꯃꯆꯥ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯝꯅꯃꯛ ꯈꯪꯕ ꯇꯥꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜ ꯀꯌꯥꯃꯔꯨꯝ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯅ ꯍꯩꯖꯕ ꯀꯌꯥꯃꯨꯛ ꯁꯤꯖꯤꯟꯅ ꯏꯁꯥꯅ ꯁꯦꯟ ꯇꯥꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯃꯗꯨꯗ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯏꯁꯥꯅ ꯍꯩꯖꯅꯅꯕ ꯁꯦꯟꯊꯣꯛ ꯂꯩꯅꯅꯕ ꯊꯕꯛ ꯑꯃꯗ ꯇꯝꯁꯤꯟꯕ ꯑꯃꯗꯤ ꯈꯪꯖꯟꯕ ꯍꯥꯏꯕꯁꯦ ꯃꯍꯩ ꯇꯝꯃꯤꯉꯩ ꯃꯇꯝꯗꯒꯤ ꯍꯣꯠꯅꯕꯒꯤ ꯃꯊꯧ ꯇꯥꯏ ꯈꯨꯠꯇ ꯁꯦꯜ ꯊꯣꯛꯇ꯭ꯔꯕ ꯈꯨꯠꯇ ꯁꯦꯜ ꯄꯥꯏꯗ꯭ꯔꯕ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯩꯇꯕ ꯑꯣꯏꯔꯕꯗꯤ ꯌꯨꯝ ꯄꯥꯟꯗꯕꯅ ꯐꯩ ꯄꯥꯕꯨꯡ ꯏꯁꯥꯅ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯒꯗꯣꯏꯅꯤ ꯁꯦꯟꯊꯣꯛ ꯂꯩꯇ꯭ꯔꯤꯉꯩꯗ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯔꯕꯗꯤ ꯂꯥꯏꯔꯕꯗ ꯕꯥꯇꯣꯟ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯩ ꯄꯥꯟ ꯗꯨꯀꯥꯟ ꯃꯁꯤꯡ ꯍꯦꯟꯒꯠꯅꯅꯕ ꯕꯦꯟꯗꯔ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯅꯅꯕ ꯌꯨꯝꯗꯒꯤ ꯃꯥꯅ ꯁꯨꯕ ꯅꯣꯝꯕ ꯉꯝꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯔꯤꯁꯨ ꯍꯩꯇ꯭ꯔꯤꯉꯩꯗ ꯉꯟꯅ ꯀꯩꯊꯦꯜ ꯇꯥꯔꯛꯇꯨꯅ ꯀꯩꯊꯦꯜꯗ ꯄꯣꯠ ꯌꯣꯟꯕ ꯌꯥꯎꯔꯛꯄ ꯇꯥꯏ ꯃꯀꯣꯛꯇ ꯍꯤꯡꯕꯒꯤ ꯄꯩꯁಾ ꯇꯥꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯇ꯭ꯔꯕ ꯑꯗꯨꯅ ꯀꯩꯊꯦꯜꯗ ꯕꯤꯖꯤꯅꯦꯁ ꯇꯧꯔꯛꯄꯗꯗꯤ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯄꯨꯊꯕꯗꯨꯅ ꯃꯆꯥꯛ ꯑꯣꯏꯔꯒ ꯂꯥꯏꯔꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯄ ꯇꯥꯏ ꯁꯦꯟ ꯇꯥꯟꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯤꯒꯤ ꯁꯦꯟꯗꯣꯟꯅ ꯈ꯭ꯋꯥꯡ ꯀꯣꯏꯁꯤꯜꯂꯛꯇꯨꯅ ꯁꯨꯅ ꯅꯣꯝꯅ ꯃꯤꯒꯤ ꯃꯤꯈꯥ ꯄꯣꯛꯂꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯄꯥꯕꯨꯡ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯄꯥꯕꯨꯡ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯅ ꯂꯥꯛꯈꯤꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯃꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯈꯔ ꯊꯝꯖꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯈꯪꯂꯕꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯑꯗꯨꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯑꯃꯨꯛ ꯍꯤꯡꯍꯧ ꯃꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕꯗꯤ ꯏꯕꯨꯡꯉꯣ ꯏꯟꯁꯄꯦꯛꯇꯔ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯛꯄ ꯌꯥꯗ꯭ꯔꯕ ꯋꯥꯐꯝ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯌꯥꯝꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯃꯁꯥꯅ ꯁꯨꯕ ꯅꯣꯝꯕꯗꯤ ꯀꯌꯥ ꯍꯩꯔꯛꯇꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕꯅꯤ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯛꯄ ꯑꯗꯨꯒ ꯆꯥꯎꯁꯤꯜꯂꯛꯄ ꯃꯇꯝꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯔꯛꯄ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛꯄꯨ ꯁꯦꯜ ꯄꯤꯗ꯭ꯔꯕꯗꯤ ꯑꯣꯏꯒꯗ꯭ꯔꯥ ꯃꯌꯥꯗ ꯃꯩ ꯍꯧꯕ ꯀꯌా ꯐꯥꯎꯕ ꯃꯤ ꯑꯣꯏꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯇꯝꯂꯨꯔꯤꯕꯅꯤ ꯇꯨꯏꯁꯟ ꯇꯧꯕ ꯌꯥꯏ ꯃꯥꯅ ꯍꯩꯖꯕ ꯂꯝ ꯑꯃꯗ ꯍꯣꯠꯅꯕ ꯌꯥꯏ ꯂꯥꯏꯔꯤꯛꯀ ꯃꯔꯤ ꯂꯩꯅꯗ꯭ꯔꯕꯁꯨ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯒꯤ ꯀꯣꯛ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯏ ꯑꯉꯝꯕ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯇꯨꯡꯁꯤꯜꯂꯒ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯈꯖꯤꯛ ꯑꯣꯟꯈꯠꯇꯨꯅ ꯂꯝꯕꯤ ꯑꯃꯗ ꯆꯠꯂꯒ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕꯗꯣ ꯈꯟꯗ꯭ꯔꯤꯕꯅꯤ ꯏꯌꯥꯝꯕꯗꯨꯒꯤ ꯇꯩꯃꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯇꯧꯅꯕꯁꯨ ꯂꯩꯇꯦ ꯑꯗꯨ ꯇꯧꯗꯦ ꯑꯗꯥ ꯇꯧꯗꯦ ꯍꯥꯏꯗꯅ ꯅꯤꯡꯕ ꯀꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯅ ꯌꯨ ꯊꯛꯂꯤꯕꯅꯤ ꯌꯨ ꯊꯛꯂꯕꯅꯤꯅ ꯀꯔꯤ ꯇꯧꯔꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕ ꯃꯇꯨꯡꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯩꯍꯧꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯃꯗꯨꯗꯒꯤꯗꯤ ꯃꯤꯉꯣꯟꯗꯒꯤ ꯈꯔ ꯄꯨꯁꯟ ꯈꯔ ꯂꯥꯛꯁꯟ ꯆꯥꯗꯕꯗꯤ ꯌꯥꯗ ꯃꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯃꯆꯥ ꯌꯥꯎꯁꯜꯂꯛꯏ ꯃꯆꯥ ꯌꯥꯎꯁꯜꯂꯛꯂꯕꯅꯤꯅ ꯗꯣꯛꯇꯔꯒ ꯁꯝꯅꯗꯕ ꯌꯥꯔꯛꯇꯦ ꯃꯗꯨꯅꯁꯨ ꯂꯣꯏꯗꯦ ꯑꯃꯈꯛꯇ ꯅꯠꯇꯦ ꯃꯊꯪ ꯑꯉꯥꯡ 3 ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯥꯅꯤꯡ ꯑꯃꯠꯇ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯂꯤꯕꯅꯤꯅꯤ ꯏꯕꯨꯡꯉꯣ ꯃꯗꯨꯒꯨꯝꯕ ꯀꯌꯥꯗꯨ ꯋꯥꯔꯧꯗꯅ ꯑꯩꯈꯣꯏꯁꯨ ꯍꯟꯅ ꯇꯨꯡꯅ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯉꯨꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯆꯨꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯄꯥ ꯀꯅꯥꯃꯠꯇ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯦ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯏꯟꯁꯄꯦꯛꯇꯔ ꯑꯩꯁꯨ ꯁꯥꯒꯩꯒꯤ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯀꯌꯥ ꯇꯥꯟꯅꯔꯒ ꯆꯦꯡ ꯆꯥꯛ ꯈꯔꯗꯤ ꯃꯈꯣꯏ ꯃꯇꯝ ꯈꯔ ꯆꯥꯅꯕ ꯄꯨꯔꯛꯂꯤ ꯃꯁꯤꯅ ꯑꯔꯣꯏꯕ ꯅꯠꯇꯦ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯁꯤꯗ ꯂꯩꯔꯤꯕ ꯏꯕꯦꯝ ꯑꯁꯤꯅ ꯃꯅꯦꯝꯕꯣꯛ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯏꯕꯨꯡꯉꯣ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯌꯦꯡꯉꯒ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯃꯕꯨꯛꯇꯤ ꯊꯟꯗ꯭ꯔꯕꯁꯨ ꯆꯔꯥꯗꯤ ꯍꯦꯟꯗꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦꯅꯦ ꯏꯕꯨꯡꯉꯣ ꯊꯣꯛꯄꯅꯤꯗꯀꯣ ꯃꯣꯍꯦꯟ ꯂꯦꯝꯅ ꯃꯥꯡꯉꯤꯗꯀꯣ ꯂꯥꯏꯔꯤꯛ ꯇꯝꯗꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯗꯅ ꯅꯪꯕꯨ ꯂꯩꯔꯝꯕꯗꯥꯏꯅꯦ ꯀꯔꯤꯒꯤ ꯋꯥꯈꯜ ꯑꯗꯨꯛ ꯌꯥꯎꯗ꯭ꯔꯤ ꯂꯥꯏꯔꯤꯛ ꯍꯩꯕꯒꯤ ꯅꯀꯣꯛ ꯑꯗꯨ ꯁꯤꯖꯤꯟꯅꯔꯤꯕꯗꯨꯕꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗ꯭ꯔꯕꯗꯤ ꯅꯈꯣꯏꯕꯨ ꯃꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯔꯅꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯨꯔꯦ ꯆꯦꯛ ꯁꯨꯕ ꯌꯥꯗꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯨꯔꯦ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯅꯦ
हिंगनबगी लानफमददी रुखाक चामलबसु चामता होनबा याबदी होनबा ताइने मिरक तिल्लगा लोइरबा नत्रो ngasi मालेम असिदा लेरिबा मसक ममिंग नाइरिबा मियोय कया माना माई पाकपो ओइकिबा सिंगसि हौरकपदा मखोइगी वारी नै नद्रो नोइबो नखोइने लारिक तमलिबदुबो करिदा तमलिबनो ngasi फावबदा मियोय किबा मी सिंगी वारी मुन्ना यंगो मुन्ना नैनो पुनमक सिंग अदु ताबदा तु चुंग मंगाक तो ओइगनी तु चुंग ना हौरकिबा मी सिंग अदुदी अवाबा मसक खंगबनिना अवाबा मी बुसु नुंगसिबनी नखोइदी यामदुना लौ सुरगा मधुदगी फंगलक पैसा अदुना नहीं नसिंग तमहंदना लारिक तमहलिबनी हाइना तमहलगा मही चाद्रिंगदा ngannna nayum pansil nacha puksile मधुदगी ननिंग थुंद्रगा यु थकचलगा लेरगा करी अफबनोनि ओइगदोरिबा इंगोय नंगी नुक्सिरबा नचा अहुम सिबुदी ऐ खोइ मयाम संगदना योक्लगनिने अदुबु नचा सिंग सिगा नंग लेमिनबा नंगबु मपोगा सिगी फंगद्रने बुंगो थोकपनिदा ओ मसा नुपीसिने यंगोइबु इंस्पेक्टर आदा नोबा मखोंग असिदा चेजेट कोंदुना ममित असी अवांग पांगनो ओंदुना लेरिबा सियेंगो ममा अदु सिंग लौबा चटके लंबी असिदा चटकेबनि हाइदु ममा लाकपो ngaरिबनि हाइदुना मसा नुपी चही मंगारुक त ngaरिबसिने येंगदुना लेरिबा सियेंगो नैबुंगो येंगोय अखोइना कौबसु यादे अखोइना कौबसु तादे ममा लाकनी हाइरगा लाक्त्रे हाइदुना कप्तुना लेरि नैबुंगो असिगुबा कयासे सेनदना लैबा ताबन अखोइ मयाम चंगदना सगैगी लैरिबा मयाम असिना मखोइबु चाउनबदि योगलगनि बुंगो अदु फत्रबा मपासिने यौ मागी असुक यामना वाजबा महाकी नुपी अदुबु मागना सैना थोंगदना हाले हाइनि माबु मकोगसि कदाइनोने चैयबा पाइरगा थुगाइदुना मकोक तुमनबा हातपना आइबु फगदबा मालिने अमुक तैबु आइबु अमुक तंगाइको पाबु अमुक तंगाइबिको अमुक गाबै फर्निचर इमा अदोंगी चानुपी हाटपा मी हाटपा अदोमना अदोंगी यानुपासी महक मानदबदो मसाना मरान जाजरेदा इमा हौख्रबदि पुनम हौख्र तंगाई फदबसिंग अदु सागैगी हौजिक लेरिबा पाबुंग खोइसिदा ले मयामनासु येंसिनगनि हाइबा तापिर अदुगा इमा करिगुम खुदोंग चाद्रबदि नचाना पुलिस स्टेशन असी होंगदना लेबा तारगदि अइना लेरिबा मफम सिदिमा करिमति काइबिगनुमा तंगाई फदबा लेरबदिने अइखोइबु निंगसिंगबिरोइ अइखोइ सरकारना तोला तारबसिंगबु येंसिननबा मतेंग पांगननबा लेबदि नतेमा अदुबुइमा अइखोइ पुनमक लेजरिबसिंग असे करिगुम मतमदे खोइना फंगिबा तोलोब अदुदगी अंगम खजि खजि खाइनदुनिमा अंगांसिंग असिगी महि मसिंग तंबदो ओरबसु मखोइगी चाना थंगनबदो ओरबसु इमा अइखोइ मतेंग पांगननबा सोइदन होनजरकेमा इमा वारौबिगनु इमा अदोंगी इचानुपी हाटपा मी हाटपासिदी लेमनदी थार महांगना तौखिबा महाकी मराल पुनमक अदुगी फंगजगदबा चेरा अदुदी मसाना फिगाव सानै लौरसुनु कोइमा इबुंगो पुखरो मागी मसगदु येंगबदा आई इसासे थक नेबु महाक मफम मसिदगी पुखरो मागी मसगदु येंगबा ngamdre नेबु पुखरो इमा आई लानख्रे इमा खतोन आई लानख्रे खतोन ओ नखोइ करामत ताबिद्रे मालेम हाय नंसो इबु खुमद्रबा अइना कौबदा खुमद्रबा थेमे ओ नखोइ पुनमंग नाइबु यंगनबा ताबने अइदि मिहाटपने करी सुनतबा निसायु नंगिदमक्ता अइना नुंसिरबि लोइनबिबु अइना मिनुंसि लैतन हाटखिबने अइना फंगजबा ताबने पुनमक अइना फंगजबा ताबने अस यारे यामना मुक कपसन लौसन तौरे मित्तगे मुक पीगासु ताले अस यारे से याम गाड़ी द कासी से गमै हाप चलो फर्निचर अदुदी पाबु अखोसु यौननबा
ꯐꯔꯦ ꯐꯔꯦ ꯏꯕꯨꯡꯉꯣ ꯃꯔꯥ ꯂꯩꯔꯕ ꯃꯍꯥꯛꯇꯤ ꯅꯤꯡꯊꯤꯖꯅ ꯆꯩꯔꯥꯛ ꯐꯪꯍꯜꯂꯣ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯂꯝꯗꯝꯅꯗꯅꯕ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯇꯅꯕ ꯀꯩꯁꯨꯝ ꯁꯪꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯍꯥꯠꯄꯒꯤꯗꯃꯛ ꯏꯕꯨꯡꯉꯣ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯈꯣ ꯑꯩꯈꯣꯏꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯑꯃꯨꯛ ꯍꯟꯅ ꯂꯤꯔꯛꯂꯔꯣꯏꯗꯕꯅꯤ ꯏꯕꯨꯡꯉꯣ ꯑꯃꯨꯛ ꯍꯟꯅ ꯂꯤꯔꯛꯂꯔꯣꯏꯗꯕꯅꯤ ꯆꯠꯁꯤꯂꯣ ꯒꯃꯩ ꯒꯥꯔꯤ ꯊꯧꯔꯣ ꯐꯒꯅꯤ ꯁꯥꯔ ꯑꯁ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯁꯥꯔ ꯁꯥꯔ ꯊꯋꯥꯏꯁꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯗ ꯁꯥꯔ ꯀꯩꯗꯧꯔꯒꯦ ꯒꯃꯩ ꯑꯁ ꯁꯥꯔ ꯉꯁꯤꯁꯤ ꯀꯔꯤꯅꯣ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦꯅꯤꯅꯦ ꯁꯥꯔ ꯄꯥꯈꯪꯁꯤꯡꯁꯤ ꯁꯥꯔ ꯑꯁ ꯄꯥꯈꯪꯒ ꯑꯣꯏꯐꯝ ꯈꯪꯗ꯭ꯔꯦ ꯄꯨꯂꯤꯁ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤ ꯀꯥꯏꯅꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯁꯨ ꯄꯥꯈꯪ ꯅꯠꯇ꯭ꯔꯣ ꯑꯁ ꯁꯥꯔꯅ ꯄꯥꯈꯪ ꯑꯣꯏꯔꯁꯨ ꯁꯥꯔꯒꯤꯗꯤ ꯐꯤꯛꯁꯀꯤ ꯄꯥꯈꯪꯅꯤꯗ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯁꯥꯔ ꯄꯥꯈꯪꯁꯤ ꯈꯪ ꯌꯥꯎꯗ꯭ꯔꯦꯅꯦ ꯁꯥꯔ ꯄꯥ ꯈꯛꯇ ꯉꯥꯏꯔꯦꯅꯦ ꯁꯥꯔ ꯀꯔꯤꯅꯣ ꯄꯥ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯁꯤꯕꯣ ꯑꯁ ꯁꯥꯔ ꯈꯪꯗꯨꯗꯤ ꯁꯥꯔ ꯅꯨꯄꯤ ꯑꯣꯏꯔꯒ ꯈꯪꯒꯗꯕꯅꯤꯅ ꯁꯥꯔ ꯄꯥꯈꯠꯇꯅ ꯑꯗꯨꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯦ ꯄꯥꯈꯠ ꯄꯥꯗꯣ ꯑꯗꯨꯝ ꯂꯧꯔꯒ ꯂꯩꯔꯦ ꯁꯥꯔ ꯑꯗꯨꯒ ꯁꯥꯔ ꯈꯪꯗꯤ ꯏꯌꯥꯎ ꯌꯥꯎꯗ꯭ꯔꯦ ꯅꯨꯄꯤꯗꯨ ꯎꯔꯗꯤ ꯐꯖꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯔꯒ ꯈꯪꯕ ꯑꯃ ꯁꯨꯝ ꯌꯥꯎꯕꯅꯤ나 ꯄꯥꯗꯨꯒ ꯄꯥꯈꯠ ꯇꯧꯕꯗꯨꯒ ꯑꯗꯨꯒ ꯈꯪꯗꯨꯒ ꯑꯅꯤꯗꯨ ꯄꯨꯟꯁꯤꯜꯂꯒ ꯄꯥꯈꯪ ꯑꯣꯏꯒꯗꯕ ꯅꯠꯇ꯭ꯔꯣ ꯁꯥꯔ ꯄꯥꯈꯠꯄ ꯉꯥꯛꯇ ꯉꯥꯏꯔꯦꯗ ꯁꯥꯔ ꯈꯪꯗꯤ ꯏꯌꯥꯎ ꯌꯥꯎꯗ꯭ꯔꯦꯗ ꯁꯥꯔ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯁꯤ ꯊꯥꯗꯣꯛꯑꯒ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯊꯤꯔꯒ ꯌꯨꯝꯗ ꯂꯩꯔꯁꯤꯔ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯅꯆꯥ ꯑꯍꯨꯝ ꯃꯔꯤ ꯄꯣꯛꯁꯜꯂꯣ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯤꯗꯨꯅ ꯀꯩꯗꯧꯕ ꯅꯨꯄꯤꯗꯨꯅ ꯀꯩꯗꯧꯕ ꯑꯗꯒꯤꯗꯤ ꯅꯨꯄꯤꯗꯨꯅ ꯐꯅꯦꯛ ꯔꯥꯎꯟ ꯑꯃ ꯑꯀꯣꯏꯕ ꯑꯃ ꯁꯦꯠꯂꯒ ꯃꯅꯤꯡ ꯀꯧꯇꯛ ꯇꯧꯕ ꯑꯗꯨꯒ ꯐꯅꯦꯛ ꯀꯨꯕꯗꯨꯔ ꯁꯥꯔ ꯍꯣꯏꯅꯦ ꯑꯗꯨꯒ ꯃꯆꯥ ꯃꯌꯥꯝꯗꯨ ꯁꯦꯟꯅꯔꯣ ꯅꯪꯅ ꯌꯨ ꯉꯥꯎꯁꯜꯂꯣ ꯑꯗꯒꯤꯗꯤ ꯆꯞ ꯃꯥꯟꯅꯕ ꯍꯧꯖꯤꯛ ꯋꯥꯔꯤꯗꯨꯒꯤꯅꯦ ꯄꯥꯔꯠ 2ꯗꯣ ꯅꯪ ꯐꯖꯅ ꯄꯨꯊꯣꯛꯄ ꯌꯥꯅꯤ ꯀꯔꯤꯅꯣꯅꯦ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯨꯒꯤ ꯃꯈꯥ ꯍꯥꯏꯕ꯭ꯔꯣ ꯁꯥꯔ ꯀꯔꯤꯅꯣ ꯕ꯭ꯔꯦꯛ ꯐꯥꯏꯗꯨ ꯀꯩꯒꯤꯅꯣ ꯑꯁ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯨ ꯃꯈꯥ ꯍꯥꯏꯔꯗꯤ ꯁꯥꯔ ꯈꯪꯕ ꯑꯃ ꯌꯥꯎꯔꯤꯗ ꯁꯥꯔ ꯊꯧꯔꯣꯅꯦ ꯌꯥꯔꯦꯅꯦ ꯊꯧꯔꯣꯅꯦ ꯑꯁ ꯐꯅꯤ ꯁꯥꯔ ꯑꯁ ꯌꯥꯔꯦꯗ ꯁꯥꯔ ꯑꯗꯨꯝ ꯊꯕꯛ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯊꯕꯛ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯖꯔꯒꯦꯗ ꯁꯥꯔ ꯑꯁ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯗ ꯁꯥꯔ ꯑꯁ 이마기 비마 템비 이마 lakle